Mahairoi Babysana sibagi maram asi sor tatpadagini haibasimadi chume. Adubu masa matanta sizabagi oithokpa yamna nemi amadi chingnaningai oi haina Babysana gi ani suba post-mortem yaukiba retired Dr. Naorem Sarat na phongdokre. Ngasi misi asigi mayokta semkiba JAC na sinduna UCM amuko nupi samas poirei leimarol apunba Manipur nupi lop akom lop herikon WAD Kanglamai Manipur Muslim Women Association KSA AMSU Desham MSF na chingba lup kayana saruk yaduna Thangmaiban Athletics Union Thaugi Complex ta pangthokiba miyam gi oiba mifam aduda Dr. Saratna makha taraduna Babysana gi thauri yanba si partial hanging ni madugi sumathakta Babysana gi case yamna tangna thokpa case amani mahaki post-mortem da thengnakiba khudam pumnamak ayamba chingnaningai oi Miyoi bagi ngaksamda yauriba hayot bonasi yamna kaigan basaru makhal amani adubu case asidadi mahaki ngaksam gi hayot bonasi ma phone fawba kaidana leirami haiki hingingaida ma sor holingaida hingingaida sor pullaga sor pullal masaki sor fundalaga nakla pullalaga sire edo dichunde drinking is typical science symptom adum ani so post-mortem daso thengari 90% 85% thengari mari sukuk sangi ko musuk mulukwa kaya ani kalachikwa adum leirami Matara tu pundar tu identify kau mana. Mataya tu ke, matin maya i cendera, mana tu ke cendera bersot. Present berani, amang tu kau situation yang adu evidence berani. Ayu waktu dah sigi bersigi tinggi ada macam laksana soalan pangkat dan sigi mana sih dengan tahu tak bu? Sigi bersigi lo, makan tu sigi apa? Adu minat tu, yang sendiri berayat tu mati, kampam tu pada ini problem tu tu.